अहानबदा ngasigi maroiba pausingda mamangi lengakna mong madil tana thabak paikhatlamdabana miyamna khudong sadaba kaya mayoknabani haina BJP ki president KHS Bhavanandana phongdokre. Ngasigi lengakna piba CM Haisti ki card pairabasu hospital de admit tawrubadadi madugi kanaba leitabana CM Haisti ki sizinafam khangdre. KCP Nando Group की कमांडर TS Nando Jennings दगी नानथोखिबा थौदोक्ता चेन्नई हाइना फाख्रबा पुलिस कांस्टेबल SM मंजूर अहमद की मिसी की मायोक्ता माहिरोई सिंगना लेलोंग द वाकत खोंजंग संगसिनख्रे. खुरुमजरी टाइम्स ऑफ मणिपुर की नुमिदांगी पाउ मीटिंग ताबिरिबा सिंगबु विद्यापति मेंगलबमना ताराप ओक्चरी हौजिक पाउ संदोकना पिजरी. Mamangi lengakna mong maril tana thabak paikhatlamdabana miyamna khudong chadaba kaya mayoknabani haina BJP ki president KHS Bhavanandana phongdokre. Wafamasi kasi BJP sugnu esina sinduna sugnu makha lekai community hall da pangthokhiba nomagi oiba booth samelan gi thoramda phongdokhibani. Thoram aduda hianglam kendra ki MLA Y Radhasyam BJP North East ki election in charge Nalin Kohli outer parliamentary constituency da BJP ki merap oiriba Benjamin Mate party asigi luchingba sing amadi thomi किया सुसरुक याखी भवानंदना मखाताना फोंगदोखिबदा हनकी लोक सभा असिदा बीजेपी ना अदुमक माई पाक्तुना नरेंद्र मोदी ना अमुक हना प्राइम मिनिस्टर ओइगनी मोदी थेंगनबा ngamgadaba matik saba candidate amata leite loinena party amatana BJP bu maithiba piba ngamloi haina haiki Benjamin Mati yang na ha wei ba akai politics ta yang no na sakin bira ba adugumba ai no ngani maksi yang kiri Manipur sudah civil society mayam sudah mayam social activity se kaina bu masih lebak sih yang mun kanjaba api lebak sih paling ba Manipur sih pun na kamain kalau kau ini jati khai dana api ini differences mayam lagi masih kalau mai kalau pun lagi hai kanjaba lupa ai nau adu ba api Benjamin Mati. अमरोमदा BJP North East की election in charge Nalin Kohli na hai Modi government की मतमदा करिगुंबा scam अमता थोखिबा लेखिदे NDA government की मखादा North East ता चाखत थौरांगी लमदा चाउना अहोंगबा पुरकबा ngamखी लेबाक मियामगी याइफनबा तोंगान तोंगान बा मखल मखा कया गे स्कीम कयासु पाइखत की हाइना मागना मखा ताखी कि भाई क्या करना है मणिपुर में या नागालैंड में या मेघालय में दिल्ली में बैठ के अफसर और नेता तय करते थे. मोदी जी ने कहा ऐसे नहीं होगा. आप नॉर्थ ईस्ट में जाइए, मंत्रियों को बोला देखिए वहां के लोगों से मिलिए, ऑफिसर्स से मिलिए और फिर डेवलपमेंट के काम को बढ़ाइए. यहां पर काम और डिसीजंस लेके वापस गए. प्राइम मिनिस्टर भी 3-4 बार नॉर्थ ईस्ट आकर रुके हैं और आज नॉर्थ ईस्ट के अंदर में रोड्स अच्छी गति से बन रही है, अच्छी स्पीड से बन रहे हैं, रेलवे कई जगह पहुंच रही है और अलग अलग स्कीम्स इंप्लीमेंट हो रही. मणिपुर में आप सबके आशीर्वाद से आप लोगों ने बीजेपी की गवर्नमेंट को यहां बनाया. यहां गवर्नमेंट बनने के बाद ब्लॉकेट जो है कम हुआ. अब सेंटर में मोदी जी की सरकार, स्टेट में बीरेन जी की सरकार, दोनों बीजेपी. अगर हमारा यहां का आउटर का कैंडिडेट और इनर का कैंडिडेट दोनों कैंडिडेट जीत के यदि दिल्ली जाएंगे तो पार्लियामेंट में भी बीजेपी के 2 MP आपके आवाज को लेंगे. मणिपुर की बात वहां रख सकते हैं. आउटर द BJP की मेरप ओइरिबा के जेम्स ना हाइखिबदा गांधी फैमिली की ओइबा लाइबाक नाकलोन अमुक हन्ना लाखहलरोइदबनी लोइनना मखोय की लाइबाक नाकलोन इंडिया के सिटीजन सिंगना कैदोंगैदा याबा ngamloi अरिबा पॉलिटिशियन सिंगदगी नौना थोरकलिबा मपांगल मथौना मरिंगजन लैबा कैंडिडेट सिंगदा लाइबाक ngakhangadabani हेना चाखतपा पुरकपा ngamgani haina phongdokhi. मचाना ओइरमी मचा लोइरगा माइ मोमो नुपीरो ओइरमी अदुगा माइ बसु नुपान ओइरमी हाइदना मोइ फैमिली मन पुरकदो फैमिली मन पुरकपा पार्टी म अदुबु असिसि इंडिया गुंबा यामना पुरुपसु चावरबा पॉपुलेशन चावरबा लम चावरबा असिगे लमसिदा इमुंग मना एखोइ साफोन तोबा हेबिसिटी असिदी चनबा यारोय हाइदना एखोइ बीजेपी की ममांगदा लेरिबा एखोइ अटल बिहारी वाजपेयी अदुगा होइ लेखिद्रबा मयामना एखोइ बु इंडिया सिबु वांग थाकना पृथ्वी की लमदम मरकसिदा पुननबा हाइदना एखोइ की चेंजेस पुरकबनी
अदुगा हुई की ममांगदा एकोई बीजेपी की प्राइम मिनिस्टर अटल बिहारी वाजपेयी महाक मोइना खंगलमगनी महाक सी यामना ऑपोजिशन फाउदनसु लीडर फगनी हाइदुना मोइना फोंगना गांगबो याबा लीडर अमनी ngasi lengakna CM haistigi card पाइरबसु हॉस्पिटल दे एडमिट तौरुबददी मदुगी कानबा लैतबना CM हाइस्टिगी सिजिनफम खंगद्रे हिरमस्ता रिपोर्ट अमा करी नुमित्तनो अइना कॉलेज कागदबा करम्बा मतमदनो इमुंग असिना नुंगाइबा फंगलक्कदबा हाइबा वहांग असि मोइरांगथेम सनाथोइना हंगदुना लेहौरी वांजिंग लाइस्रम लेकाइदगी मोइरांगथेम बिरेन अंगांग ओइरिङैदा मसागी अनाब अमदगी खोंगी सरुक्ता चिंखिबदगी मीगा मिमानदना लेरकली अमदी मियामलक्ता थोकपा ngamdana लेरकलिबा सनाथोइगी अपोकपा मपाबुंगनी बिरेनगी लोइनाबी मोइरांगथेम ओंबी थाजमानबीना मिमानद्रबा मपुरोइबा अमदी मचानुपी अहुमबु चरा हेंदनबा होनबदा अफंग अफंगबा थबक सुदुना इमुंग पुरम्मी चही अनिरोमगी ममांगदा महाकी थबाकता इसिंग संगदुना मसांग ngamlaktabadagi hospital da pukhatuna laikannaki amadi makhatana thabak suba ngamkhidre adudai lapodagi hujipokta labuk thabu oli aina nabadagi ongi dabai wani peru hei peru yola tharo yola charakpani isa jingje mi thongin changune na laitabani na ko charu phudi chida thamba isa je lela bani huina changani channa changani na khala bani matam no aina lerai matam Sibo nungai pa pangwanate isa chawo putegine na ayamungam de adege mamuta taulai jene waji isa je pikpade imatum dagine aina chide khonga jala padai nei ne wonara ije aduna nuksa da japani na cha do bakaya chara ya lami chaitheng panda na ju doctor na mu like kan dai aduna yi penda babare yamani lariba isa jida karino habada lakai gi member oyu ama wayu kana wayu wong bachau bachi na tei chadre chi ma thagat piraga chi ma tawbigani habado laite kanam tagi ngasi bo langlang lijil aina lainije imungi potlum khudimak machanupi ahal sana thoigi kokthakta taki laikai gi migi fi saba yauduna yamna wana mama bulaying na bohonari nei cherakta manaw nupi yaima moirang them nanau chahi taraga taret layong khangdaba laina amana naraktuna laikannaki doctor singna phongdorokpa matungina ननाव की थबाकता अपोंबा अमा लेरे अमदी मसी कैंसर ओइरंबा याय हाइना यामना चावना चिंगनबा लेरे अदुमकपु सनाथोइ मथनता होनबना ननावबु टेस्ट तौबा अमदी मखाताना लायंगबा ngamdana लेरे हौखिबा चही इंग्लिश ngani supna taraga taret की नवंबर थादगी अनाबा होरखिबा ननाव ngasigi hogat kangkhat ngamdana famungda taaduna lehori ममानबी सिंगना लाइरिक तंबा चटपा हराव कुमै यावबा उरगा मथनता कप्तुना लेहori Mayamnis kung kauraga isukaninga imanami mayam naga isa ay unaraga nagwa ay namoy mayam uta kanina ay napapanapam tanglayang biyo इमुंग असी AAY कार्ड अमदी CMHT कार्ड पाई अदुमकपु हॉस्पिटल द एडमिट तौद्रबदी CMHT कार्ड पाइबगी कानबा लेतबना सिजिनफम खंगदना लेहौरी सनाथोइने इमुंग असिबु पुनब होनबा मसागी महै तमनबसु होनबदा अवाबा अमा ओइरे YK कॉलेज ता 4th सेमेस्टर तमजरबसु कॉलेज काबा ngamdana लेरी अमदी मीना सिजिनरंबा बोयगी मखुम फावबो खोमजिनदुना लाइरिक इदुना महै तमनबा होनरी मीगी फिसाकोन फावबा वाइदुना इमुंगी अवाटपा मेंसिनबा होनरी अदुबु लैतबना हेरमनखिबना फी होबा ngamdana लेरी tingwangi card pai adusu kanabam khangde emi tawdredi adugi sinabam leite hare aduga AAY card pai AAY card pai besiju cheng adum botar masing da pi akhoi mungi botar aige tha akhoi hum botar lei akhoi um khatang cheng phang disable certificate pai sidagi kanaba
amta phangri haibe ado amutang di phangre akoi sidagi kaka disable oibam lei aduna tawbiraga lupa 3,000 phangwam di yawgare asi yauna soksilaba upai leijadraba imung asi mari leinaba sing amadi miyamna angamba mateng pangbiduna mimanaba punsi amada purakpada mateng pangbiu karamba matamda imung asigi momon nokpa yaba numit adu thorakkani haina wana ngaiduna lehori imung asigi fivam miyamna hojik ubikhrabani imung asida leramliba fivam asi aduki matik soksina leramna famni imung asida leiriba machanupi ahal asina इनखलकपगी नुपी मचा अमा ओइबगी केजा मौजदुना लेगदब मतम सिदा इमुंगी लेतलायरना हेनमनखिबना इमुंगी अवार पासिंग मेंसिनब होनबदा मसागी मही तमफम फावबा चटपा ngamjadana मफम सिदा लेरमली मतांग सिदा मियामना मतेंग पांगबिबा मंदी लेंगाकना मतेंग पिबिबा हाइबसी थेंगमलबनी पाउदम जरिबा वीडियो जर्नलिस्ट नरेश कलोइना ओनेल संबंधुरम टाइम्स ऑफ मणिपुर न्यूज लमदिंग लाइश्रम लेकाय Mamangi pauda KZM haikibadu Benjamin Mate haigedabani masigidamakta tabiriba punamana ngakpigani makhataba pauda KCP Nando group ki commander TH Nando Jenims tagi nanthokhiba thodokta Chennai haina phakraba police custody da sikhiba police constable SM Manjur Ahmad ki misi adubu yaningdaba phongdoktuna ngasi lilongi tongan ba maphamda mahairoi sungna human sense semdona khongjang changsinkhre lilong haurebi makha lekai Konjilda Laiba Thambal Academy ki mahiroi oja amadi staff singna akan mamong da yaning da phongdok tu ngasi school asigi mamang da human sense semduna kholau kya lauki khongjang adu da saruk yakhiba Thambal Academy ki founder Wahazudin na paumi sing da phongdorak pada ain ngakna ba thamliba Manipur police na department asida thabak Tawzariba police constable SM Manjur Butam Thina Ot Nairaga Hatpa asi mioiba amo oina yamna kanna condemn tawi mamang thagi tarani thoida suspend tawduna mayumda lairiba SM Manjur karamna March 16 Jenims Hospital dagi Nando nanthokibada Chennai haina maral siriba asi ngaktaba ngamde mihat asi Makok thongba police department amasung angam athau singna lautuna raga baligi haming oihanbagi mami ama chauna tai maram asna mihat asigi matangda sem khiba JSC na taliba dabi sing athuba da PBU JSC na sangsilak ba khongjang singda school asina sogat kani haiki akoi police officer singna lautuna raga anda manjur ba hatok piraga ngasi achumba justice phangandaba wild phangandaba human right khongaunaba asumba se akoi pende asuguma thawdo asing asina han manate minority marakta yamna toy thoi aduga masim Manipur le praja section khudimana condemn tawbol loina aikoina masugumba khongthang ase Manipur government ya Manipur ki police department ki right masa khangdaba aduga maral leitaba mi maral sijilaga officer sing save tawno bhona bada constable amada mihar thina hatok piraga asugumba thawdo ase khoi pen de haibadu ki akoi pen bai phongdok sabani Amaromda All Manipur Muslim Student Organization amasung lelong haurebi awang laikai Athletic Cultural Youth Organization anina khusam nadunas Sinbanga Sililong Higher Secondary Madrasa gi mahiroi singna Manjur mihat ki mayokte school asigi mamang National Highway 102 gi paring the human sense semduna khongjang sangsin ki khongjang sing aduda SM Manjur mihat yaningde achumba wayal pami maralaiba mioi sing dandi piu haibna singba kholau sing lauki loinana play card sing sizinaki khongjang adugi matang da amasogi president Saha Nawaz na hai mihat asigi matang da athuba da independent oiba agency CBI natrag NIA gumba amana sinaduna chenaba singi mathakta ain gi matik saba sairak phangan gadabani police ama suspend tawbana achumba pamba mioi sing laksin bangam loi hairaduna JSC na lokalakpa organ khuding makta organization asina sagat kani haiki Misi siki matang da atum bu thokpiyo Manipur government maraleba sing bu tobiyo amade mihar asida chenaiba khuding government dandi PBU ado KSC CBI da chenabiyo ha JSC ki demand du makhat sabani makhata na hai ba misi si matang JSC ni sangchalakpa khuding khuding makta amsona ade anbaletana mateng tawdagani Makata ba pau pizadringeda break macha matang lozari Hello, good morning, sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba pili ba singse kari no? Khudong chaba kaya ma pizari. Aikoina phanganjari ba products sing di trucks, tippers, haulage, bus, amasung chainset ni. Documents ichang dana adomi sale amadi matamang handana loan gi khudong chaba pizari. HDFC Bank, Lamjingba Finance, amadi Shriram Finance kasu khuchamna na junction minari. Matik charba khutsu khulai amadi crane yauraba. Aikhoigi sport servicing van adongi damakta matham pumbada leijari.
बस सिंह योनबदा नतना स्कूल कॉलेज यूनिवर्सिटीज ऑफिस की तमा कॉन्ट्रैक्ट बेसिस ता लवी बगी खुदोंग चाबसु थमजरी अमदी जेन्युइन ले पार्ट सिंगसु फंगबिगनी अदोंगी माई पाकपना अखोइसु माई पाकपना Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit, 9th position Akoijam Badal Singh, 9th position Konika Nomaitem, 10th position Asem Koronganba, 10th position Laistam Imova Maitai, 15th position Haubam Arvind Singh Amadi, 17th position da Sagolsem Biki Singh ne. Arts stream da Aniswa position Takraba Takhil Sangbam Sunaya Devi, 3rd position Yangkhom Gunchenba, 4th position Texan James Singh, 5th position Moirangthem Loya Ngamba, 7th position SS Obed Kharam, 8th position Takhilamam Ores Maitai. Separated boys and girls hostel. Nupa khaktabu sagai lepkani haiduna chakthuksan hingliba singse mama amana pokpani. Mama do nupi ne habase kormal. Nipa poksunati. Ipa numanga tawdana ari amada senting na bathabag. Adugi mohotane lai de kabu kudumama katlaga lusinaga loi. Aibu nangi angang longna thamba miro. Sena bangandragana nupi ni kai doino. Khongbandra kaino hundok chu kaino. Nangna na sa nupa mi yawusinate do. Nangi nupi ma thirage dana leppe. Piba madi poktaba yadarane. Taunariba mayam chi khangedana. Yengo na ngasimak yumji thado sakadamni. Bojo ba ngasi ne mai ka du solan chalo. Mase mahi laina longnar kani. Macha masugi ningba thunga loidoi oiradi pedong pokpiramino hatok lemba yadro sagi sarang manungda imana kaya wana nang puduna chelaki imagi bema nang matik saba mi mati oidaba yadaba nang tamo khaktani nushi diye phai nang ngasi digi ai amona uni di khallu kadai chatoiba Pakistan salaga sosai bomber oiga sirage kaino idi nang pelo duda nang honari da hanbalai tana dum honaga dabane Kaidoge Nangi husiki wahaido Karino khangdana thamoida pale Aikhoigi iramda masigi pingchat purakhrabi Bombela chana Meriko makoi se nakoi imung daga poklamnadi soidana hatpirangani Break ki matung na makha taba pau pizari tha asigi tara nipanda pangthokadaba tara tarit suba lok sabha mikhalda Manipur parliamentary Constituency da mirep oina songthora singi manung da independent merep oiriba RK Somendro atopa mingkai kuna mahima singi thakta khwaidagi nemba mirep oire mirep tarama thoina lamba tauna gadoriba inner Manipur parliamentary constituency gi mirep singna mari leinaba aroda nomination file tawbada pisilakhiba record ki matung ina independent merep oiriba RK Somendra atopa mingkai ku supnatagi class 10 khakta pass tawre haina palli aduga atai atopa independent merep ahum wahengbam Pabitro M Totom Sana Amadi MD Lias Khan na class 12 fast awre hairi BJP ki mirep oiriba Dr. RK Ranjan gi mahegi thakna PhD INC ki mirep oiriba Onaba Kishore na MSc Physics MDPF ki mirep oiriba Z Tonsana Sharma na PG Hydrology NE IDF ki mirep oiriba RK Anand LLB MPP ki mirep oiriba O Jugindro na BSc aduga CPI ki mirep oiriba Dr. M Naran Homeopathy ki graduate ni hairi Congress ki matamda state asid leiriba miyamgi marakta khaibum tananaba silaga thanami haina inner Manipur parliamentary constituency ki BJP ki morib oiriba Dr. RK Ranjan na phongdokre wafamasi ngasi lamfelda leiba BJP Manipur Pradesh ki Wangangloi oiriba CS Bijoy gi yumda pangthokhiba meet our candidate ki thoram da phongdokhibani BJP Yuripok Mandal na sinduna pangthokhiba thoram aduda BJP Manipur Pradesh ki president su oiriba Rajya Sabha gi MP KHS Babanandana BJP Imphal East District ki president L Kamni Shiva Sena Manipur State Unit ki president M Tombi BJP Manipur president gi BP Zoitin Waikom yauna luchingba kayana saruk yakhi Uripok Kendragi Manungda Leiba Mioi Kiana Saruk Yakiba Thorum Aduda Luchingba Kayana Wangangki Mirep Oiriba Dr. RK Ranjan na Makatara Duna Ngasidi Leibak Asida Nungshiba Saba Kayana Chahi Kya Leibak Asi
Lengak lambana kari phibam da thamlabage haibasi khanglaba ngaktani apunba Bharat pu machet tana thugairamba kanagi matamdano state asisu kanagi matamda Manipur gi saruk miramda pithok lambage asigumlaba laibak sigi mangnanaba sinba kangbu aduda makha tana laibak asi sinakhigadra ing lisinganiga taramari dagi Bharat ta Narendra Modi na Prime Minister oirakpadagi ngasidi Bharat asuki matik ahongba lakle haibasi miyamna khangnarabani amaromda N Biren na luchingba lengak ama state asida leibadagi lamdam asida su ahongba kaya lakle lakadoriba mikhal asida Modi na mapangal kangkat hananaba BJP ki merep thagatpa mathau tai state asigi miyangwi yai phananaba thabak thoram kaya paikhatnanaba mihut ama oina thagat piu haiki haukiba lisang sida pangiba party adugi Prime Minister oiraba bhabuda ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯔꯨꯕ ꯄꯣꯠꯁꯦ ꯐꯖꯅ ꯈꯪꯉꯒ ꯆꯥꯎꯈꯠꯅꯕꯒꯤ ꯄꯣꯃꯤꯠꯂꯣꯟ ꯌꯥꯠꯄꯁꯦ ꯍꯥꯏꯔꯝꯗꯦ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯩ ꯍꯧꯈꯤꯕ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯗ ꯁꯦꯝꯃꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯨꯟꯅ ꯈꯪꯉꯒ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯔꯝꯃꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯊꯔꯝꯃꯣꯏ ꯃꯇꯝꯗꯨꯗ ꯀꯔꯤ ꯂꯧꯈꯤ North Eastern India, particularly Manipur, as a Bharat ki mainland India dagi tam na leiba samnadaba leiba amoida zati amoida makoina trick to ki baduna ekoi ki mirol kaya adugumba ludaba attitude adura ekoi se mainland India dagi kari hagani kitang na thairap to ba life se masigi maru eba ko si kada no haragati Congress party ne haidasi mai haisani ne Haukiba Mars Kunmathoida Oinam Block Congress Muthat Karabasu Mars Kuntareta Amuk Nongna Semle Haina Nongna Semlabo Oinam Block Congress Committee President Oinam Ibo Sobana Fungdokre Ngasi Manipur Press Club ta Pangthokiba Paumi Singa Unaba Amada Ibo Sobana Makhatara Dona Handak the NEIDP da Nongna Changkraba Dr. Ibo Hanbina Oinam Block Congress Committee Pumut Muthat Le Haina Mars Kunmathoida Fungdokhibani Dr. Ibo Hanbidi Matam Kharagi Oino Congress ta Sanglakhibani Hanadagi Congress ki damakta Lairiba members singi kai dana adumak lairi maram aduna Mars Kuntareta Manipur Pradesh Congress Committee ki president na gaikhangam na Yabiduna member Kunthani Thoina Saba Oinam Block Congress Committee Nongna Semle Dr. Ibohan Bina Oinam Block Congress Committee Muthatle Haina Phongdokhibadu Masagi Nungaitaba Amadagi Lautokhibani Oinam Kendrada Khungang Kunmari polling station Kuntraga Mapalai Lakliba Tara Taret Suba Lok Sabha election gi inner the Congress Merep Oina Puthokliba Oinam Nabaki Sorta Atopa Kendra Singdagi Phangleba voter masingdagi Oinam Kendra gi voter masing na hena phanganana bhotnagani phangsu phangani Nauna Semlaba Oinam Congress Committee ki President Oina Mahak Leire Aduga Vice President Waikom David Ningthozam Ingocha Thoksom Surzaboro Thaudam Pisak Amadi Thoksom Nodia Yauri Haiki General Secretary, Joint Secretary, Treasurer, Executive Members Mayam Masiki Punna, Lakadoi Bata, Tesoba Lok Sabha Asida, Shiri Koi Candidate Oriba, Shiri Wanam the Bokisot Singh, retired IAS Chief Secretary Obiram Naba. Aduga Semu district manung sana su lairiba akoi khuding mana apang kanna hena super oina yamna masing yamna phangna bot khongani haibaga adugumba seb thajaba lai Ngarang numidang pung mari rom taba matamda Kangpokpi Police Station gi manung chanba Civil Hospital Kangpokpi gi manakta leiba transformer ama sem sabagi thabak chatharingai khanghaudana pokhairakpadagi chahi mapan khakta ngairiba nupa macha ama soktuna Ras Medicity de Laikan Nakraba angang adu Kangpokpi ward number 12 dagi Thangbolen Khongsai apokpa Satkhosai Khongsai ni mahaki masa chada niphugi changda mai chakre hairi ABVP Manipur na sinduna a talk on aspiration of emerging Bharat haiba hiram da khana naina bagi mifam amangasi Palace Compound leiba lamyan ba sanglen da pangthokre thauram adu da ABVP ge National General Secretary Ashish Chauhan yauna ABVP Manipur gi official kaya su saruk yakhi ngasi pangthokhiba mifam adu ga mari leinana ABVP Manipur gi President Dr. T.S. David na mifam asigi maru oiba pandamdi haurakliba naharol singda vote thadabagi khananaba amadi vote thadaduna afaba mihut khananaba laibak amabu chawkhatpa purakpada kaya yamna mateng pangbagi haiba adu khangananabani loinana tongan ba mikhalga mari leinabu wafam kaya su khanagani haiki nauna hawgalakliba amadi darkar leiriba bharat ki hoyi anoba nirman bharat ama langnanabagi damakta sigi matang da koina talk program ama
ABVP Imphal City Union da sinjabani si election ga maridi lainade loina akoina koi ABVP ki taraf tagi koi sahi election khudimaki akoina Amaromda Thoram Aduda Wangang Laduna ABVP ki National General Secretary Asis Sauhanna Mikhalda Nahasina Thaudang Singi Matangda Marik Chumla Wafam Kaya Amasu Thamki. The depth, the details in cultural activities, dress, food, it tells you that essential part of our culture which is ingrained in the very soil. You can get into that antiquities of a civilization that touched upon the very land, ideas, belief of coexistence that is ingrained to this very soil, and it has been very learning phase for me that I am here in Manipur. Lakadori Batara Taret Suba Lok Sabha Mikhal the Inner Manipur Parliamentary Constituency the BJP ki Merep Oiriba RG Ranjan Gidamak Wangkem BJP Mandal gi Board Committee Mifam Ama Ngasi Yaripok Bisnu Nahada Laiba BJP Manipur Pradesh ki spokesperson su Oiriba Dr. Nimai San Luwangi Yum the Pangthokre Mifam Adu the Merep Oiriba RG Ranjan BJP Manipur State ki spokesperson Dr. Nimai San Luwang Vice President SS Premananda Sharma Hanigi President SS Santikumar Sharma BJP Wangkem Mandal gi President L Sunil Yauna Wangkem constituency ki apunba polling station kuntrama pangi maru eba thaupuba kayana saruk yaki Dr. Nimai San Luwangna Wangkem Kendra asidagi RK Ranjan gi damak bot masing lising tara mangarom di soidana phangani haina thajaba piki mirep oigadoriba RK Ranjan na Bharat ta PM Modi na luchingba NDA sarkar amadi Manipur gi BJP na luchingba sarkar asna lairiba praja singi khanduna Paikhatliba Thabak Thoram Kaya Asi Makhatana Adumak Paikhatpa Ngamnanaba Praja Miyamna Lakadoriba Lok Sabha Mikhal Asida Bharatiya Janata Party bu nungsibiu amadi Manipur bu hena chakwat hananaba hotnabada miyam punna hotnaminasi haina phongdokhi. Apamba Manipur kumba chakwat pagi adugumba panthung ado yongbu ngamnanaba lamhanloi sakti ase ngasi lengjin biri pai bible singi kutta lai adugumba mamal yamlaba sakti ado Bharatiya Janata Party ki thambal yepa markada koigi laliba April ki tantara nipada tabudoriba vote asida thadabiraga Manipur imabu amutang chakul hansi haiba wahe asi haidaraga mayambu amukhanna ai kuram jabagaloirana Chatliba tha asida pangthokadoriba Lok Sabha Mikhal ga mari leinana thoaningdaba thodosing thoktanaba Imphal West District Police Commando na laukalakpa section thaurangi saruk amu oina ngasi ayuksu city police station gi manung chanba Uripok Machin Hindu Hotel mamangdagi Jalan Provision Crossing mapa phawba Imphal West Commando Bazar Unit na paksana thibu humbagi thabak sathakre operation aduda punna mioi samnga ga nifuni thoi masa masa gi saktak che puthok anduna amamamta oina masak khangdopagi thabak chathakhi maduda masa gi saktak se yaudaba mioi kontra taruk makhata na verification sathanabgi damak city police station da sinakhi Oinam Municipal Council gi chairperson Nongthombam Sanahal Devi yauna punna member mioi taraga taret ngasi North East India Development Party NEIDP da Yaurpada Party asigi terada laiba office da taram opagi thoram ama pangthokre opagi thoram aduda NEIDP ga Central Working Committee gi President Narengbam Samarjit na NEIDP asi regionalism gi wakhalonda nauna saphonglakpa party ama oizarabasu awang nongpok miyam gi oiba apunba lik ama semgatna na hotnabada khumang sausinna sangsilakliba party amani asigumba party amabu akang ahai singna lana Pauthokpinanaba hotnabiganu haina mahakna makhatana haiki North East India Development Party na akoina lokholiba thorom thudang sing ase kanagumba akoigi intellectual sing amade political analyst sing sina madu nathaina nabagi mawong manba aduma wai wata se yarigedi matu munau tobigino public platform da puthopigino media ki platform da puthopigino adu puthopige mawangda kanigumba taseng madu open training ba leba taragedi madu Naringam Samarjit Singh ayak isamaka North East India Development Party ki maki dege ayak akoi punna akoi phaminaraga madu ki chapchaba segop segina do madu tominabana akoi ki khwaidigi akoi ki lagu phaba haiba do madu oigani
Amaromda BJP Khundrakpa Mandal gi OBC gi Morcha gi President S Ibocha yauna Mandal asigi miyoi nipan ngasi NIDP da yorakpada party asigi State President Dr. NC Bijoy na taramna okre center gi yaka sum yenglaga leibagi mahutta regional party gi matik maya yengba mathau tai haina Dr. NC Bijoy na haiki na so hena khamgira magani NIDP gi maru pandam maduma matam pura makta kawidana ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕ ꯑꯃ ꯖꯣꯏꯟꯠꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯁꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯆꯪꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ CWCꯒꯤ ꯇꯔꯞꯇꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒꯤ ꯇꯔꯞꯇꯒꯤ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ Aina Tinkraba Lalholob UNLF Cader among Ngarang Impal West Commando gi Kangbu Amana Impal Police Station gi Manung Chanba Sagolban Mainu Ledaktagi Fare Parba Mioi Adudi Self Style Captain Salam Kemananda alias Bung alias Nongdon Luang Sahi Nipugamari Apokpa S Nipamacha Maitei Sagolban Mainu Ledaktagini Police Tagi Pangba Paugi Matung ina Faraba Mioi Asi English Singamaga Samapan Madfudara Tareta Lub Asida Yaurakibani Nagaland gi Mapam Amada Basic Military Training Pang Krabani Hairi. Umatel Mayai Lekai Kaksing District Tagi Thiba Kangdana Lerakiba Angang Ama Kunipan Super Sector Assam Rifles IZR gi South ki Mityang Makada Jataba Thiba Humbagi Operation Amada Kanbangam Kre Hairi. Lalholub Anigi Lanmi Ani IZR South Ki Mapan Super Sector Assam Rifles amasung Manipur Police ki apun bakangbu amana tongan mapam singdagi fari haina Assam Rifles South ki Inspector General na Thadorak Pacherol amana khangan lakli Rail Sil Division ki Bishnupur Battalion na KYKL ki Major ama Nambol Bazar dagi fari hairi Mantripuki Battalion amadi Impal West Commando gi apun bakangbu amana su UNLF ki Self Style Cader ama Sagol Mangi mapam amadagi fari hairi Amuka hana break amatanga lozari. lamjingbatomtv Limited ki members singda akaknaba matam kharakaki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lawbiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobi bayagani akaknaba matam khara khaki oiba khudong chaba singa si lobi ranaba members singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingbatomtv Limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbatomtv@gmail.com website www.lamjingbatomtvlimited.com lamjingba jewelry na adom gidama khwaidagi asengba sana khwaidagi ahongba sana asamalda fanganjari ekhoigi service singdi inat ki oiba design sing ready made ta fanganjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adom gi service ta leizari Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbatomtv@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities.
Break ki matung na taram na okchari amadi pau makata na pizari. Permanent account number PAN amasung Aadhaar link tawbagi matam lengak na chatliba sahi asika September kuntra phawba sangdok le haina official oiba cherol amana ngarang thokre adomoy namaki Aadhaar income tax return ki oiba thabak thoram singdadi tangai phadaba ama oihelagani loinana hairiba chatna kanglon asi April amadagi chatnaba hawgani haina palli. The Indian Space Research Organization na ngasi ayuk Sirihari-Kota dagi tongan ba laibak singi satellite yang na imisat sundrang da thagat kre satellite sing adugi manung da US ki satellite kudmari yauri mission asina ISRO ahan ba experiment oibada natna sundrangi tongan ba mapam ahum da khutlai sing thamgadauri imisat satellite asina electromagnetic measurement da su mateng oigadori khongthang asi mission sakti yauna anti missile gi changyeng mai pak na pangthok khraba matung lauthok khibani imisat thagat pa asida ISRO gi third generation workhorse polar satellite launch vehicle sizinaki PSLV sizinaba asi handaki asi tharaga nifutaret lak subani loinana satellite sing asi commercial arrangement amagi makhada thangat khibani haina ISRO gi maikai digi phongdorakli. Lok Sabha mamangi matam naksil lakpaga iroinana security force na lokholakpa section thorangi saruk ama oina Nagaland ki tongan ba maphamdagi Assam rifle amadi police ki kangbuna khutlai paiba lalhau lup singi lanmi sing khutlai ga konana phagat pa leptri ngarang su AR amadi perel police ki apunba kangbuna parent district ki lower sanjol village da NSNIM ki lanmi singi ni mikhal ga mari leinana Pamdaba Togdok Kara, Chathagadore, Haibigi Akaknaba Pau, Kara Pangbadagi, Tiba Humbagi Tabak Satabada, AK-47 rifle Ama, Grenade Ama Yauna, Nongmay Marukaya, Ama Pagat Pangam Kre, Amaromda, Junhe Botogi, Mapam Sing the Su, Tiba Humbagi Tabak Satabada, Mioi Ama, Kutlaiga Konana Pagat Pangam Kre, Pagat Laba Mioi Adu, Kihito, Chichi, Yankaini Toy Kawi, Mangondagi 9mm pistol, Ama Yauna, Tongan Ba. Makhalgi nongmay marusing pangki Seraksida Dimapur gi Hong Kong market manaktagisu mamang thagi kunmapanda NNC gi Deputy Finance Secretary yauna mahaka loinaba mioi ahum sen khaibaga mari leinaba che sangsinga loinana phagatki ngasi ayuk angan bada Jammu and Kashmir gi kha thangbada Pulwama gi Lasipora da Bharat ki lanmi singa khutthok nabagi thaudokta lalhauba mari hat kre thaudok aduda army gi jawan ahum police personnel ama asok apan nangkre police ki wangang loina media da phongdora khibada paugi matung inadi army amadi police ki apun ba kangbuna akak naba pau ama phangbadagi Lasipora area da thibo humbagi thabak sathabada naba changshelu matamda mafam aduda hana changjafam loduna leiramba lalholup singna army amadi police ki maikai tamna nongmai kapselakpadagi handuna maikai animakta khut thoknaki maduda lalholup mari hatkhi khutlai kaya ama phagat pangamki thaudok aduda army gi jawan ahum police personnel ama asok apan nangki soklaba sing anakpa hospital da laikan nakhi soklaba sing hojik khudong thiningai oidre haiki Lupa Lak anigi riwat lauthokraba terrorist Jaish-e Mohammed ki maruoiba lanmi ama Delhi Police Special Cell gi kangbuna Srinagar dagi fare haukiba kumjal isingani tara mangada mirot oina laikhibadagi phananaba thiduna lakhiba Jaish-e Mohammed ki lanmi adu Srinagar gi Kupwara da leiba masagi mayumdagi ngasi ayuk phagat pangamkhibani pharaba Fayaz Ahmad Lon gi mathakta Delhi High Court na non-bailable warrant Paikibaga loinana wahang pahong chatari hairi. Ngasi nung tilpong kiba pause singi maro iba pausing amuktang punna kangminasi. Manava lupa crore kuntaret ki drug case senaba BJP gi lusingba bail da thadok kiba CM nanthok pa yaroi. Megasandra Police Constable Manjur Misi CBI da sinau lup Kakshing the Classical Music Festival Pangthokre, NPP ki Political Conference Pangthokre, Kanglei Pak ki Maira, Congress ki Matamda Manipur Miyam Marakta Khaibung Tana Vasillaga Thamlambi, RK Ranjan, Prime Minister Narendra Modi April Tareta Imphal da Laktuna BJP ki Board Khom Lagadori, UNLF ki Kadar Ama Police na Fare, Transformer Pokhaivada Angang Ama Sokle, Manjur Mihata Senava Officer Sing Amadi Atay Miyoi Pumnamag Thadok Fam Thokte, UPF, Pandam
Tunggi nungai ai fava charol churon amagidamak BJP lengak amuk hanna lehenba mathau tai. BJP political party sing NEIDP da lepa leitana changlakle. North East India Development Party da changlakpada mioi kharana panglaw da lauribasi wakhal mapung fada bagini NEIDP. Manjur misi gi matang da miyam gi mifam. Constable Manjur police custody da kari maral gi hatok pibano miyam. Pan ga Aadhaar ga link tawbagi matam sangdokre. Luko say zau bel pibada lengaki kut yaurabra. Aroy bada maroy ba pau amok han epizari. Mamang ilengak na mong maril tana thabak paikhat lamdabana miyamna khudong sadaba kaya mayok na bani haina BJP ki President KHS Babananda na phongdokre. Ngasigi lengak na piba CM Haisti ki card pairabasu hospital de admit tawrubadadi madugi kanaba leitabana CM Haisti ki sizinafam khangdre. KCB Nando Group ki commander TS Nando Janims tagi nanthokhiba thaudokta Chennai haina phakraba police constable SM Manjur Ahmad ki misi gi mayokta mahiroi singna lelong da wakat khongjang sangsinkhre. Nasigidi Times of Manipur na pizza ba numidangi pau matang sa loisinjare mityang tabiri ba punamakpu amuka hana khurumjare.